Greetings, people. A massive shout out to each and every one of you for tuning in every day. Please like, share, subscribe, and feel free to give your feedback in the comment section. Here is the new episode. Chandigarhni Anand yum thadoklakpa kuire. Mahak MA Sociology tamli. Mabupokpa mapabungna khulgi laikai yaitum khamdong oiraktuna leibaki seba tawa pamjarakpana makhoi imungdi khulgi watana fam oirae. Aduna Anandsu leibaki seba tawa pamjarae. Adumaktana mahak Sociology subjecta khankibani. Ayuki khabar pare handak Manipurgi pau yamna yawe. Sifai siwagi naharol siwagi. Tanjaduda magi telephone lai haiduna mamanabana kaurai. Mayumgi pau oirame machanupi sifaina fakibagi wa mapabungna piraklibani. Yarabadi amuktang lakanaba hairaklibani. Anand swailawe. Migi pau oina tarambaduna magi imungda thoklarabada maramdangi phivam yamna lure khalae. Thorakke haina khumkhre. Panthadre Anand khudaktuda mayum maki pangdakle machangi manak yauningbana mahak uchekumna hekpaininglaba matawni. Pokpadagi badanam laijalaktribi machanupibu sifaina faraga thamkhrabada karino leikaina ngangnabiramgadaba ijatki wafamni. Aduna mahak Chandigarhdagi afangwa busna Delhi fawa laklaga afangwa train ticket kaktuna Guwahati maikay panglakle. Train manungda mahak pothafam khangde jeliba train du hekpai haningi mi lange saungningi upai leidabanina thungnau hangdoktuna lamyengduna matam lele machangi wakhal thadokpa ingam ngamde kadaida thambiramgani asumna khale phubiramgadrane haina sumu khale karisu leitaba maram lai ayekpa ama phangbagidamak naharol amagi photo oirambagidamak wa khara hanglaga thambiramba yaba machan bu hekta khulai pai haiduna pharaga pukhiba. Nupi machagi izat pu mamal kari amata leihandaba police amadi sifai singdubu mahak warau rakhe. Thengai na ningai larik tamba tokthoklaga kok naharol yaukhrabadi haina khalae. Masidani Manipurgi lalhauba masing hengalakliba. Thamoi sokpa thabak yamna sarkarna chatharakpanani. Ningsinglubadagi Anand machan bu nungsiba helai. Ani suzaba nate machan na angang oiringaigi mataw amu ningsinglai. Angang hek oiringaidagi machan bu maringjel yamna khabani. Adumaktana mahak sifai singduda thadokpiramnanaba haijaramloi. Angang ni haiduna mahak na yakhraroi haiba wadudi yahanba lure. Manam naduna tokpi machani. Puklau parausu chawbani. Chara ahumkak sauribani haiduna chara helibani. Mathamoidi fazai mabungi saruk khaktana pot amata matomta chadabani. Mabung othokna ningjabani. Lairik tamba chalamdaida kaphauribani. Laina khuning ama. Asing amangsu mahani. Iru maithajadana chakhum changbiba nate. Ayuki sanjagi laiduk thaba mahakawba leitabani. Anand thaudok ama khangninghek ningsinglai. Mana suti yumda thokpada mabu imung sangjingaida tulsi bongda tulsi na kak sengdoklaga changhalibani. Karigino hangluraga langfaida sayan charamgani mangurabani haidoklai. Maduda mapabung amadi mama anina nokchakhibani. Magi gauriya mataduda mama nabi kamla amadi nalinidi laklabasu chakhum yaurau yade. Thaudok amana Anand na suti thorakpada mamana bakhara chak sanabada machangi sakrina sangwida sakibaduni. Yen chai haiduna yosabi phau pithorakte. Check kharana lairang semhankibani. Asathau polythene ising plastic glass da chaklada. Tengkot lauge yakhide. Ensang thongnanaba khangdu adum imung changba phangkhidre. Koncha khombigi khutta takhre. Machangi yajatabadu mayamadum thagatlami. Traingi makhol maraktuda hadakna Anand magi wa amuk ningsinglai. Kamlagi wani. Kamla na machan gatinabagi asum koinaraktabadagi kochi yaunakibani. Adudagidi maka phongdana chakpa wamaigum thamoida omsangnakrabani. Fagi sum taunabadagi awoiba takrabi kamlani magi asani. Nungsiba haibasi tauhaidaba taurabata netajai.
Masi mathong kaya sade. Atay na mina khangdrabasu machal Chandramadi khangi. Adubu maha khangsinadre. Chandramagi pukjel amalay. Nungsina paiminaba kurag-jura. Nungsina tongminaba chekla ani. Mahak yam na kalakjay. Mahak kay daw nungda tanthok ningde. Sumlam yang lambadagi anan uithaki. Train gi makol na nausum isay oiki. Manglanda faurai kamla. Khunggangi lamhang hangam mapana fudong labakhulya. Kaday dono kamla na tenwa machugi. Matup iladuna urengi fanek ama seladuna laurida chatkriba. Chatkriba nate lauri amada laisilakle. Aduga laurida phamduna lairik pariba anangi mamit tunglomdagi tumina makhut amon baduna khumjilare. Makhoinigi nokmiba maithong anina hangam mapalgi marakta sum nemthakibadudi paithokliba kuraksing adu mangaire uramgadaba. Anand mamit singlai mangphaunarabada asakaiki manghi ayingba malya nukisitba maramdamgi fazaba. Leirami lengoi ngaktana sandokraba wapambi haibadu udraba asaba nukisitba lamhangakta cheliba trendagi paithorakpa maikhu uful naiduna humjilai thonau khuding. Anand mayum yongningbana pothafam khangdre paibadi yadabanina khangbatari pung kharadi amuk khale handakna iramdamgi samasyani leiba onthokna waram lagani. Somda Delhi da Chandigarh da praja singna ingna chikna lehobadu kalaklai. Naharolgi lalhau asibu atopa pambai ama natraga amadi khanafam thoi. Hingsana santi purakani haibadi mahak thazade. Itik ipana tanasu thabak hekta paikhatluba sudana langani. Itihasan sakini. Praja pumnamak baptaminaba ama changi. Angang nupi khaidokraga praja sagadawriba ikhoi masing kaya leirabage. Madugi manungda kaya namot manarabage. Masi wahangda leiri. Matang amadi matam haibasi thabakki hawbagi khwaidigi luba factor amani. Adudi zarabra. Masisu haujik khananingai oiri. Adudi tauribasibu pharibra. Adudi ngasigi lalhaugi mahutta ihona fatabra. Kanada masisu khaluraga faltade. Anand larik tambadu tansilakle. Praja pumnamak hainingba wadi pikthana leinei. Adubu haidokpadi ngamnade. Adudi haibasu yadaba haidabasu yadaba thamoida fumduna thamkigadawribano. Fongna puthokduna khanaba matam oidribra matomda hangliba wahangni. Anand matomda warep lawi ngasi Manipurda khwaidagi darkar oiribasi paisa nate cheng nate chak nate aikhoi masel bab taminabaduni. Pumna manghokribasi aseng baluchingba ama laitabanan niko khanna anan mayum maigi panglai. Chandramana police custody da lairubagi wari tongana lairi. Chandramagi sakta officer ani ngaure. SP Mohan amadi Captain Danabir animak Chandramada sonduna lainare. Hek mabu faduna purakpadagini mana puranaba honanare iba. Adubu Chandramagi maraibak phaba haigadra police ki gari tonghobagi police na adum purakpani. Danabir nasu interrogation gi damak lauragani hairakpani. Asing bangaktanina pakhang officer anidu mataudi mandanaba honanari. Police station ni SP ki kani Mohan lemba hengalai matiksu ulai fage thamge thadoke magi makhuta lei haibasu khanghali. Adubu Thoudam ni bigadabi aduna karimata ngangu yadrabadadi sakti pumnamakta leire kanadana. Mohan na hai Chandramada aseng bawa khumnasiko. Aine khumjariba pumba aseng bani. Adudi aranbana khumdaw makai oiba tare. Pakhum leitaba wahangduna talakpanani. Karino wahang hekta lali hairibadi layekpi Chitrakar bo karigi layeklibanو hanglabadi lanba tabani. Aidi yekigani kalpana bu thingadaba ain thibiyu yekpa yaini. Adubu kalpanaga asengba miga manarabadi hangpham thokpani ne. Suraj ki laidi yeklaga mabu khangdi hairabadi chumgadra. Aigidi haisakre irak na bakan biramba mabu aina karisu hanghaude. Maduna nangi wanidana aikoina khanba yaba maram kya lei haibasidi nangsu yagadabani. Adunabu phaduna aibu puraklibasidi. Adubu khanbaduda karidi phangmirage. Chai watana haidu yayatri.
Aduda phuba aina ngamdribasinine luriba. Chandrama khumde adugumba wangangdugi pakhum mangonda leite. Usitaba haiba wasi mangondadi wahaidigi ingit aduna phauba hena tukachai. Mana tumina leibaduda SP Mohan ikaraf tawki. Minungsi nibagi mangongda hagwatlaga chatki. Tanjaduda Dhanabir Chandramabu laurunaba gari tharai. SP Mohan magi oiradawna khambalai. Nupi Constable aniga thaki. Dhanabir na hangningba wahang hanglaga amuk purakadabani haiki. Nungaire kaiga nongsaga muknabada chap manare. Makhoi nigi marakta saji macha adu nungaina leiba phangjare. Sokpigadaba matik leinadre. Dhanabir nasu madu mangai. Chandrama hek garidagi pusilakpada maklap nikibane. Fazai Maitei nupina kuchu I thangna fajabasidi fazai. Madi kari hanglune. Hindi khangde hai, English muna khangde hai. Mediator ama thamduna tawbasu Dhanabir di pamde. Nupi Constable ani adugi matengna wari khara saraga thadorai. Chana thaknaba puthoraktuna bebar ulakpagi dandidi Chandrama na ahanba oiramba yai. Adubu Dhanabir ningba kaiki. Chandrama ising phauba thau yakide. Constable nupi aniduna paudami. Mahak irujadana. Ayukta karisu sadaba mini. Ngasigi irujadre. Dhanabir mangaknomi. Thamoygi wa thamoyawhangi hairabadi nungsiba machat utpatay. Thadokpa natana kari utkani. Somdasu SP Mohan Chandramabu onthokna nungsire. Magi thamoy khonba mataw utningle. Dhanabirgi manaktagi yaurakpaga garida adum nupi Constable ani aduga punna hapkatuna Chandramabu mayumtana thinbirakle. Ngarangdi masak udabagi chanithakni khanglamdrabi mama tamphamani amadi mapapung madumangol haraure. SP wanganglamde ahal madumangol bu jesang khajiktang igadaba lei amuktang sathokpirau haina hairamlaga chatke. Thoine imungda arubasu hairamde. Uniform uningdraba mafamduda minute manga phauba chontharamdre. Madu saubagi nate. Chandrama na mabu nungsibinanabani. Ananna mayum yorakpada machal yumda leiramle. Adubu mahausagum mana yorakpada chenthoraktuna tamo ngaiko amuktang singdokhige haibadudi hairamdre. Madom layak phangkada ikai nungsiyanaduna kaptuna leire. Mahak pharubagi kappa thoina nate nungsiraba mabung makhol tabada miki kurangba na pharamba pimapai ama namkhairakpane premgi mari aduna. Anand machangi manakta phamduna mapungning saunaba wari sare. Ibung lakle. Ichangi matuna matathangadaba. Kanagi sumatik leitre. Anandna machanbu thauna piduna hairaklibane. Anand panthadana wari pumba khanglabada SP Mohan amadi Captain Dhanabir unaba chatkre. Machangi mathaka thamba case loisinanaba honakre. Amuk pamdaba thaudok adu thoktanaba sinba yaba sile. Anan lakpada kanakivasi Chandramada natre. Captain Dhanabir gisu sida hidak oire. Hindi, English pazana ngangba midyeng pakpa. Jat bijat ki wakhal mamita daba anan phangbada. Dhanabir gi khuitharuraba asadu dagat tekhalakle. Anan ga khangnare chanare toire lakanaba bartan taure. Dhanabir su anan gi yumda koirakpagi tanja phangjare. Chandramadi kamdaure. Mapan ithok thoktre magi kala aduda pugning rupsile thokhaning taba thodok ama thokre maduna magi punsigi torei ama oigadawri haibasi masu khange karigumbada magi wakhal nungrei amana humge tawrei lai ama khagiglu damak man awabada sa asuk chawba tarabasinadi tasengna naharol yawaloi maraktin khrabi maitai janura singdudi karida sataramgani mahakhalai sum khaluraga surasbu yamna uninglai Masunglangi awaba khanglure Suras na maraybaki damak kathokliba chang aduga changdan marurabadi mana nangliba awaba sidi karisu oidre masina ninghanaba piba ngamloi Suras pukaubadi layaduna magi nong magi nungsiba saktam adu mayek sengna mami thamoy nunggataba helai magi ayek pa saktam adu hek phakiwa numitagi magi kadu awatpa amalaybagum khalai awatpa adu ngasidi menchilage leple aduga lolu bagi desa phanglurabanina fongna lena bagi desa amuk yingninglakle kalagi pot amabu khongoinaba amuk sungambra chang yingninglakle aduna hanadagi hena fazana changjang lauba suras Chandramagi kalpanadagi thoraktuna angauba se bangda leplare
Machu mamen suna tharaga phaglang mayai maktada fajana Chandrama na thetuna thamkhre. Madudata Chandrama tumba chaba hek nungaizare.